Tronglaobi thogdokta kuki militant singna angangani bom kapsinduna hatkiba. Madugi makhataba khongjangda mioi ahum CRPF na nongmaina kaptuna hatkiba amadi Ukhrul districta tangkol micha manibu kuki militant singna ambush tawduna hatkibagi thawongbu pendaba fongdokladuna amadi madugi justice lengakna purau haina ngasi Lamding Leikai mangagi Meira Paibi club singi thomi singamadi Wangjing Lamding Kaithelda potfam famlibi imamayamna sarukyaduna wakat mifam famkre Youths of Lamding na silaga chathakiba miyamgi wakat mifam aduda micham hatpa yaningde Section 43 1967 Act lauthokpiyu Kuki terrorist sing muthatlu maralaiba CRPF chairakpiyu Central Force hanbikro Aikoigi saktam aikoina ngakadabani haibana chingba placard kaya sizinaduna kholaw kaya sulawki Laikhidraba singadugi mafamda ikai khumnaba utuna minute ani tumina leptuna awabasu miyamna fongdokhi Sarukya kiba Meira Paibi luchingbi amana fongdorakpada Tronglaobi thogdok amadi tangkhul michamani hatkibagi thogdok asi yamna pende Manipur bu ngakpi senbigani haina lakliba masing yamlaba Central Force singa sina miyambu ngakpibagi mahutta miyambu otpanaiba oina chathare Proxy war chathaduna miyambu wahanba amadi hainingba ngangningba amata haiba yadraba ngasigi lengaki thawong sing asi aikhoi yamna pende haiba wafam kayasu fongdorakhi ngasigi wakat mifam aduga mari leinana Youth of Lamding convener Laisram Joloit Singh hai Inglisingani kunhumdoigi me ahumdagi thorakliba irang kuki militant singna maitaida landarakpa asida India lengak amadi Manipur lengak na ngasi fawba karigumba solution amata puthoktana manatase nadana laisinba asi Youth of Lamding maikaidagi nungaizade mahakna makha taraduna hai kuki bu India lengak na makhoigi proxy lanmi oina sizinaraga maitai amadi Indigenous people singda landana basiliba si kudakta India lengak na lepkadabani amadi masibu lefanaba Manipur lengak na hotnagadabani haiba wafam singsu thamki Tronglaobida thokiba thogdok tang tarukka tareka ni lonaba thokiba thogdok angang ani yam tapni hakkiba madubu yaningbe haiduna sangjaluba nahasibu sharme person sina yam ni sidaidana me tanara ka pa hakkiba thogdok aduga makha satharpada tangkul sina odibu tamthina apungami tanamina ka pa hakkiba thogdok sibu yaningbe haiduna koina ngasi wakat thomasi phamjabani makha tarapda lebasida santi hanjalanaba Sangjalpa Sangjalpa Maike Yesu Nahasing na Sangjalpa protesta siya Vietnam no wena kaung podagi kuji nahahu sa adu ki yaning kaya dina Sangjalpa kuji silang protest ni adu ki mataka tarik try panda tang polisin na anibu kupina ko terrorista mayunda hal dagi ukul sa sabada lambida tapina embus tau guna hat kiba asipo sokon yaning dia na Sangjalpa asigi silang protest ni asigi silang protest ni koi youth of Lamding koi Lamding ni nahasing ya punba punjalaga sinjaba student protest ni aduga koi gi sida Manipur da lairiba 3rd May 2023 dagi leptana tholaiba irang kopina ko terrorist na maitei da lan tarakwa sibu India government na amadi Manipur government na huji pawba kalibu solution amata puthokta mana ta da bung karibta khangdu makoina laisinba sijo koi mo sengna koi youth of Lamding ni maite de nuaijade amadi kuki bu India gi lengakna makoi gi proxy la mi mo na sinaraga maitai da amadi indigenous people maitai amadi Manipur da lairiba naga sing indigenous people tangkul lairiba puna maksida makoina lantana basiliba asi kudakta India government lepka dabni amadi Manipur government su masibu lephanna Manipur government honaga dabni